Kamjong Maikay Kanglup Anigi Yum Amana Amagi Mai Thanari. Paimol Kuki Village the Yum Taramanga, Tangkol Sangkhalok Village ki Yum Kaya Mai Thakre. Manipur the Kundariba Naga Amasuk Kuki Kulai Paiba Maselgi Marakta, Lan Si Lep Palairu Dori. Kamjong District Lomda, Kanglup Ani Asigi Kulda, Amana Amade attack Tonaduna, Yum Mai Thanari. Kamjong District ki Sasat Police Station dagi awang nongpok Maikayda kilometer nifu mangarom chalaga laiba Paimol Kuki Village tanga sinumidung bamatung pungkai chatpada masakhangdaba mayoy kayamarum sangsilatuna attack tawkre sakhangdaba singaduna khul adugi yum tara manga mai thadoklamle hairi yum mai tharamlaba Paimol Kuki Village asi Indo-Myanmar border gi pillar number 113 manakta laibani state asida thokleba tangdu laitadaba phibam masina maram oraga Paimol Kuki Village ki khunja singdi hanana mapam adu thadoktuna Assam Rifles na hangba relief camp ta sangja famlo dun lairibani hariba Assam Rifles ki post adu asi village haibadudani mafam aduda 11 IRB gi post ama lay khuladu gi yum ayamba tumna mai chakre haujigle mawriba haibabu khuladu gi church adu khaktamang ai haure hairi thajabya ba mafam dagi phangba pauna hai kuki khulde attack tawsinduna yum tara manga mai thakraba matungda madugi laman singba manba mong amada sakhangdaba miyoy kya amana Sangkhalok Tangkul village tasu attack tawduna yum nipal mai tharamle hariba Sangkhalok Tangkul village asi Indo-Myanmar border pillar number 101 gi maya da laibani aduga thogdok thokriba matamadu chawrakna nungthil pung amaga minute nifu mangarom tarakpada oigani hairi security force singna khut hanbadagi yum pummakti mai thaba ngamkhidre chawrakna yum taret rom di kanba ngamhore pausin makha tana hai Sangkhalok amasung paikhogi marakta leiba huimain thaina dasu sakhangdaba sing attack tawraktuna yum taret amasung mai thakre thogdok ahummak asida miyoi amata asokapan thokibagi paudi leite yum mai thanabagi thogdok asiga mari leinana police na FIR ama lokhutuna thijinba haure hairi